ꯈꯪꯗꯦꯕ ꯏꯇꯥꯎ ꯊꯣꯏꯕꯤꯗꯣ ꯑꯩꯅ ꯐꯖꯅ ꯄꯥꯝꯗꯤ ꯄꯥꯝꯕꯅꯤ ꯌꯥꯝ ꯇꯛꯄꯅꯤ ꯁꯨꯡꯌꯥ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯏꯇꯥꯎ ꯑꯩꯅꯁꯨ ꯐꯖꯅꯗꯤ ꯍꯥꯏꯕꯤꯕꯅꯤ ꯍꯥꯏꯖꯟꯕ ꯌꯥꯕ ꯌꯥꯗꯦ ꯅꯪꯉꯣꯟꯗ ꯅꯪ ꯅꯁꯛꯁꯦ ꯊꯤꯕꯅꯔ ꯈꯪꯗꯦ ꯈꯪꯗꯦꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯇꯥꯎ ꯂꯩꯕ ꯂꯟꯊꯨ ꯃꯌꯥꯝꯗꯤ ꯑꯩ ꯉꯥꯛꯇꯅꯤ ꯅꯪ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯔꯕ ꯑꯩꯒꯤ ꯏꯇꯥꯎ ꯑꯩꯁꯨ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯝꯅꯤ ꯑꯗꯣ ꯅꯪ ꯅꯁꯛ ꯊꯤꯕꯔ ꯈꯪꯗꯦ ꯑꯗꯣ ꯑꯃꯨꯛꯇꯪ ꯍꯥꯏꯔ ꯌꯦꯡꯁꯤꯗꯅ ꯌꯥꯔꯛꯇ꯭ꯔ ꯐꯥ ꯂꯧ ꯂꯣꯏꯔꯦ ꯀꯩꯅꯣ ꯈꯪꯗꯦ ꯌꯥꯗ ꯐꯥ ꯂꯣꯏꯔꯦ ꯍꯣꯏ ꯑꯗꯨꯅꯤ ꯏꯇꯥꯎ ꯍꯥꯏꯅꯔꯤꯀꯥꯟ ꯂꯥꯛꯄ ꯂꯥꯛꯑꯦꯅꯦ ꯁꯦꯛꯁꯟꯗꯨꯗ ꯂꯥꯛꯄꯗꯅꯦ ꯒꯥꯃꯩ ꯀꯧꯕꯤ ꯍꯧꯔꯣ ꯍꯥꯏꯕ ꯑꯩꯅ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯕ ꯑꯗꯨ ꯅꯨꯄꯥꯗꯣ ꯌꯥꯝ ꯉꯥꯎꯖꯔꯨꯔꯦ ꯍꯥꯏꯕ ꯍꯣꯏ ꯌꯥꯎꯍꯜꯂꯛꯀꯦ ꯊꯣꯏꯕꯤ ꯀꯩꯅꯣꯝꯇ ꯍꯥꯏꯍꯧꯒꯦ ꯀꯩ ꯍꯥꯏꯒꯦ ꯑꯩꯅꯣ ꯅꯪ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯍꯥꯏꯕꯗꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯑꯩꯅ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯁꯨꯝ ꯆꯀꯠ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯂꯩꯀꯥꯏ ꯏꯕꯨꯡꯅꯤ ꯍꯥꯏꯔꯒ ꯅꯪ ꯃꯥꯒꯤ ꯏꯀꯥꯏꯕ ꯀꯩꯝ ꯈꯪꯗꯕ ꯑꯩ ꯈꯪꯅꯕ ꯂꯩ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯂꯩꯔꯤꯕ ꯁꯟꯄꯇꯤ ꯃꯌꯥꯝꯁꯦ ꯁꯤ ꯃꯃꯥꯡ ꯂꯧꯕꯨꯛꯀꯤ ꯂꯧꯕꯨꯛ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯉꯥꯛꯇꯅꯤ ꯂꯩꯔꯤꯕ ꯃꯥꯟ ꯆꯥꯡ ꯅꯪ ꯀꯌꯥꯝ ꯄꯥꯝꯗ꯭ꯔꯕꯣ ꯑꯣ ꯑꯩ ꯑꯝꯇ ꯄꯥꯝꯗꯤ ꯈꯪꯉꯤꯅ ꯑꯩ ꯈꯪꯅꯖꯕ ꯂꯩ ꯍꯥꯏꯔꯦꯅ ꯆꯀꯠ ꯁꯨꯝ ꯀꯩ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯩꯅꯗꯤ ꯑꯩ ꯌꯥꯝ ꯇꯨꯀꯠꯆꯩ ꯀꯔꯤꯅꯣ ꯂꯩꯀꯥꯏ ꯃꯁꯦꯟꯁꯤꯗ ꯑꯗꯣ ꯊꯣꯏꯕꯤ ꯅꯪ ꯌꯥꯗ꯭ꯔꯁꯨ ꯇꯝꯐꯥ ꯅꯪꯗꯤ ꯑꯩꯒꯤꯅꯤ ꯑꯩꯗꯤ ꯗꯥꯏꯃꯩ ꯂꯩꯖꯔꯦ The next day. ꯉꯥꯛꯇ ꯐꯝꯒꯤꯁꯦ ꯑꯣ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯤ ꯁꯤꯗ ꯐꯝꯃꯒ ꯑꯁ ꯑꯩ ꯅꯣꯏ ꯂꯩꯀꯥꯏꯁꯦ ꯂꯥꯛꯇꯧꯕ ꯃꯇꯝ ꯃꯇꯝꯅ ꯑꯀꯟ ꯊꯧ ꯁꯥꯕꯁꯤꯡꯁꯤꯅꯀꯣ ꯅꯣꯏ ꯂꯝꯕꯤꯁꯦ ꯐꯥꯎꯕꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯀꯟ ꯑꯊꯧ ꯁꯥꯕ ꯃꯤ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯁ ꯑꯩ ꯍꯩꯅꯗꯕꯅꯤ ꯑꯁ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯩ ꯅꯨꯡꯁꯤꯕ ꯈꯔ ꯂꯥꯛꯇꯥꯔꯦꯅ ꯅꯪ ꯂꯩꯁꯤꯅꯨ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯁꯤꯗꯤ ꯑꯗꯨꯕꯨꯗꯤ ꯈꯪꯕ ꯑꯗꯣ ꯑꯁ ꯉꯥ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯐꯖꯅꯗꯤ ꯍꯥꯎꯕꯅꯤ ꯑꯁ ꯇꯥꯕꯗꯨ ꯑꯗꯨ ꯎꯅ ꯂꯩꯔꯦ ꯑꯁ ꯑꯣꯟꯊꯈ꯭ꯔꯦ ꯃꯇꯝꯁꯤ ꯊꯦꯡꯖꯤꯜꯂꯦ ꯑꯩꯁꯨ ꯊꯦꯡꯉꯅꯤ ꯅꯪꯁꯨ ꯊꯦꯡꯉꯅꯤ ꯆꯠꯂꯣ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯊꯦꯡꯉꯅꯤ ꯆꯠꯂꯁꯤ ꯆꯠꯂꯁꯤ ꯚꯥꯏ ꯃꯁꯤ ꯇꯥꯟꯅꯧꯁꯤ ꯂꯥꯛꯑꯣ ꯇꯧꯖꯣ ꯅꯪ ꯆꯠꯂꯣꯀꯣ ꯆꯠꯂꯁꯤ ꯀꯩꯅꯣ ꯑꯩꯅ ꯄꯨꯕ ꯅꯨꯄꯤꯔ ꯅꯪꯅ ꯇꯧꯏ ꯆꯠꯂꯁꯤꯔ ꯃꯁꯤ ꯂꯩꯔꯣꯔꯅ ꯅꯣꯏꯒꯤ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯀꯔꯤꯅꯣ ꯃꯣꯏ ꯅꯪ ꯀꯩ ꯂꯝꯊꯥ ꯅꯪ ꯀꯩ ꯂꯝꯊꯥ ꯑꯩ ꯑꯣꯏꯅꯥ ꯃꯆꯥꯅꯤꯅꯦ ꯂꯝꯁꯤꯅ ꯇꯥꯛꯏꯅꯦ ꯃꯥꯁꯦ ꯁꯤꯒꯨꯝꯕ ꯅꯨꯄꯤ ꯃꯨꯜꯂꯛꯄꯩ ꯍꯧꯅꯕꯤ ꯇꯧꯔꯛꯀꯅꯤ ꯅꯣꯏ ꯑꯗꯨꯒꯨꯝꯕ ꯂꯝ ꯀꯣ ꯍꯩꯅꯗꯦꯅꯦ ꯇꯥꯎ ꯃꯁꯤ ꯇꯧꯁꯦ ꯑꯗꯨ ꯀꯣꯟꯅ ꯆꯠꯂꯒ ꯃꯥꯟꯅꯕ ꯇꯧꯔꯛꯏ ꯍꯣꯏ ꯑꯗꯨꯝ ꯉꯥꯁꯨ ꯂꯥꯛꯀꯅꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯁꯤꯡꯒꯩ ꯄꯥꯛ ꯆꯥꯅꯤ ꯆꯠꯂꯣ A few moments later. A few moments later.